ꯐꯖꯅ ꯑꯃꯨꯛꯀ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ ꯉꯁꯤꯗꯤ ꯌꯨꯝꯗꯒꯤ ꯑꯩꯈꯣꯏ ꯌꯨꯝꯗꯒꯤ ꯂꯥꯛꯄ ꯀꯨꯏꯗ꯭ꯔꯤꯕꯅꯤꯅ ꯌꯨꯝꯒꯤ ꯆꯥꯛ ꯏꯟꯖꯥꯡꯁꯦ ꯅꯤꯡꯁꯤꯡꯉꯦꯕꯀꯣ ꯑꯗꯨꯅ ꯌꯨꯝꯗ ꯆꯋꯥꯏꯒ ꯌꯦꯟꯗꯦꯝꯒ ꯏꯔꯣꯜꯂꯒ ꯆꯥꯔꯛꯀꯦ ꯇꯧꯕꯗꯨ ꯆꯥꯕ ꯅꯪꯍꯧꯗ꯭ꯔꯦ ꯑꯗꯨꯅ ꯁꯤꯗ ꯌꯦꯟꯗꯦꯝꯅꯦ ꯑꯗꯒꯤ ꯆꯋꯥꯏꯁꯨ ꯄꯥꯜꯂꯝꯃꯦ ꯌꯦꯟꯗꯦꯝꯒ ꯆꯋꯥꯏꯒ ꯏꯔꯣꯜꯂꯒꯦ ꯑꯗꯨꯒ ꯉꯥꯏꯔꯣꯡ ꯃꯄꯥꯟꯒ ꯍꯥꯞꯄꯒ ꯑꯗꯨꯒ ꯅꯍꯥꯟ ꯏꯟꯗ꯭ꯔꯥꯕꯇꯤ ꯗꯥꯝꯗꯒꯤ ꯐꯥꯔꯛꯄ ꯄꯨꯔꯛꯄ ꯉꯥꯗꯨꯁꯨ ꯇꯥꯎꯔꯒꯦ ꯑꯗꯨꯒ ꯈꯖꯤꯡ ꯑꯆꯧꯕꯁꯤꯗ ꯊꯣꯛꯄꯗꯣ ꯑꯗꯨꯏꯗꯨꯒ ꯑꯩꯈꯣꯏꯒꯤ ꯆꯤꯛꯀꯟ 65 ꯁꯦꯝꯃꯤꯗꯅ ꯑꯗꯨꯃꯥꯏꯅ ꯀꯩꯅꯣꯒꯤ ꯈꯖꯤꯡꯒꯤ ꯑꯗꯨꯃꯥꯏꯅ ꯃꯦꯔꯤꯅꯦꯠꯀ ꯇꯧꯔꯒ ꯇꯥꯎꯔꯒ ꯑꯗꯨꯒꯨꯝꯕꯒ ꯇꯧꯔꯒꯦ ꯌꯦꯡꯍꯟꯖꯔꯛꯀꯦ ꯑꯩꯅ ꯀꯃꯥꯏꯅ ꯇꯧꯒꯦ ꯍꯥꯏꯕꯗꯣ ꯑꯗꯨ ꯃꯌꯥꯝ ꯌꯦꯡꯃꯤꯟꯅꯁꯤ ꯑꯗꯨꯒ ꯑꯩꯁꯦ ꯁꯤꯗ ꯖꯤꯝ ꯑꯃ ꯂꯩꯌꯦꯕꯀꯣ ꯑꯗꯨꯏꯗꯨꯒ ꯌꯦꯡꯉꯨꯒꯦ ꯁꯣ ꯌꯦꯡꯉꯨꯔꯁꯤ ꯖꯤꯝ ꯌꯦꯡꯉꯨꯔꯒ ꯍꯜꯂꯛꯑꯒ ꯆꯥꯛ ꯊꯣꯡꯗꯣꯏꯅꯦ ꯆꯥꯛ ꯊꯣꯡꯃꯤꯟꯅꯁꯤ ꯑꯗꯨꯒ ꯂꯥꯛꯑꯣ ꯆꯠꯁꯤꯜꯂꯛꯑꯣ ꯑꯩꯈꯣꯏꯅ ꯂꯩꯔꯤꯕꯗꯨꯗꯒꯤ ꯀꯤꯂꯣꯃꯤꯇꯔ 8 ꯆꯠꯂꯒ ꯂꯩꯕ ꯖꯒꯥꯅꯦ ꯉꯔꯥꯡ ꯅꯍꯥꯟ ꯈꯛꯇꯪ ꯍꯥꯡꯗꯣꯛꯈ꯭ꯔꯦ ꯃꯣꯏꯒꯤꯁꯦ ꯑꯩꯈꯣꯏ ꯆꯍꯤ ꯑꯃ ꯐꯥꯖꯤꯜꯂꯛꯀꯗꯧꯔꯕꯁꯦ ꯁꯤꯃ ꯐꯪꯉꯦ ꯉꯁꯥꯏꯒꯤ ꯁꯕꯥꯟ ꯐꯖꯕꯁꯤꯗꯤ ꯌꯦꯡꯍꯟꯕ ꯌꯥꯗꯦ ꯍꯌꯦꯡ ꯐꯖꯅ ꯆꯨꯝꯃꯀꯥꯟꯗ ꯑꯣꯏꯅ ꯌꯦꯡꯍꯜꯂꯒꯦ ꯌꯥꯝ ꯆꯥꯎꯋꯦ ꯄꯨꯡ 5 ꯍꯥꯏꯕ꯭ꯔꯥ ꯍꯧꯋꯦ ꯍꯥꯏꯌꯦ ꯌꯦꯟꯗꯦꯝ ꯍꯦꯛꯀꯦ ꯁꯤꯒꯤ ꯌꯦꯟꯗꯦꯝꯁꯦ ꯃꯤ ꯃꯈꯩꯁꯤꯅ ꯀꯃꯥꯏꯅ ꯆꯥꯗꯣꯏꯅꯣ ꯍꯥꯏꯔꯦ ꯑꯗꯨꯅ ꯃꯣꯏꯅ ꯁꯨꯃꯥꯏꯅ ꯏꯔꯣꯜꯂꯒ ꯁꯤꯁꯨ ꯆꯥꯕ ꯌꯥꯏ ꯍꯥꯏꯕꯗꯣ ꯃꯈꯣꯏꯗꯁꯨ ꯌꯦꯡꯍꯟꯕ ꯑꯣꯏꯅ ꯑꯩ ꯏꯔꯣꯜꯂꯛꯀꯦꯗ ꯇꯧꯖꯕꯅꯦ ꯑꯗꯣ ꯁꯤꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡ ꯕꯌꯥ ꯃꯌꯥꯝ ꯑꯗꯒꯤ ꯁꯨꯝ ꯃꯣꯏ ꯆꯥꯕꯁꯦ ꯑꯗꯨꯝ ꯍꯥꯎꯋꯦ ꯍꯥꯏꯌꯦ ꯑꯩꯅ ꯂꯣꯟꯕꯁꯦ ꯆꯥꯕꯁꯦ ꯑꯗꯨꯅ ꯃꯣꯏꯅ ꯍꯥꯏꯌꯦ ꯀꯃꯥꯏꯅ ꯇꯧꯒꯦ ꯍꯥꯏꯕꯗꯣ ꯚꯤꯗꯤꯑꯣ ꯁꯦꯝꯕꯤꯌꯣ ꯍꯥꯏꯌꯦ ꯑꯗꯨꯗꯨꯅ ꯃꯣꯏꯅ ꯌꯦꯡꯅꯕ ꯑꯩꯅ ꯁꯨꯝ ꯁꯦꯝꯖꯕꯅꯦ ꯃꯌꯥꯝꯕꯨꯗꯤ ꯈꯪꯅꯔꯝꯃꯅꯤ ꯏꯔꯣꯟꯕ ꯍꯥꯏꯁꯦ ꯑꯗꯨꯝ ꯂꯣꯜꯂꯒꯗ ꯂꯩꯔꯕꯅꯦ ꯍꯪꯒꯥꯝꯁꯤꯃꯗꯤ ꯐꯖꯅ ꯆꯥꯎꯔꯦ ꯍꯌꯦꯡ ꯃꯊꯪꯗꯗꯤ ꯉꯥꯅꯨꯒ ꯍꯪꯒꯥꯝꯒ ꯑꯣꯏꯅ ꯊꯣꯡꯉꯛꯑꯒꯦ ꯍꯋꯥꯏ ꯀꯥꯂꯟꯗ꯭ꯔꯤꯁꯤꯁꯨ ꯐꯖꯅ ꯄꯥꯟꯕ ꯍꯧꯔꯛꯑꯦ ꯍꯋꯥꯏ ꯀꯥꯂꯟꯗ꯭ꯔꯤꯁꯦ ꯃꯔꯤꯗꯤ ꯐꯖꯅ ꯆꯠꯈ꯭ꯔꯦ ꯈꯔ ꯈꯛꯇꯪ ꯄꯥꯟꯕ ꯍꯧꯔꯛꯏ ꯃꯥꯜꯂꯦ ꯃꯄꯥꯟꯗꯤ ꯐꯖꯅ ꯁꯥꯔꯦ ꯁꯤꯗꯁꯨ ꯁꯥꯔꯦ ꯁꯤꯗꯁꯨ ꯁꯥꯔꯦ ꯐꯖꯅ ꯄꯥꯜꯂꯦ ꯁꯤꯒꯤ ꯇꯣꯔꯣꯕꯣꯠ ꯑꯁꯪꯕꯗꯣ ꯌꯨꯝꯂꯣꯝꯗ ꯊꯣꯛꯄꯗꯣ ꯑꯩꯅ ꯃꯔꯨ ꯄꯨꯔꯛꯄꯅꯦ ꯊꯥꯕꯅꯦ ꯑꯗꯨꯕꯨ ꯆꯥꯗꯣꯏꯔꯥ ꯆꯥꯔꯣꯏꯗꯣꯏꯔꯥ ꯈꯪꯗ꯭ꯔꯦ ꯁꯨꯝ ꯀꯪꯁꯤꯜꯂꯛꯀꯨꯝ ꯇꯧꯔꯦ ꯁꯤꯗꯁꯨ ꯄꯥꯜꯂꯦ ꯁꯤꯅ ꯃꯣꯔꯣꯛꯅꯤ ꯁꯤꯒꯤ ꯃꯣꯔꯣꯛꯁꯦ ꯃꯆꯩ ꯈꯛꯇ ꯉꯥꯏꯔꯨꯔꯕꯅꯦꯕ ꯑꯩꯅ ꯍꯨꯟꯗꯣꯛꯈ꯭ꯔꯕ ꯑꯗ ꯃꯈꯥꯁꯤꯗ ꯕꯣꯔꯥꯗ ꯊꯥꯖꯤꯟꯕꯅꯦ ꯁꯤꯁꯤꯅ ꯃꯔꯣꯏ ꯈꯔ ꯐꯒꯠꯂꯝꯃꯦ ꯁꯤꯁꯤꯅ ꯑꯩꯈꯣꯏꯒꯤ ꯏꯪꯒꯣꯜꯗꯒꯤ ꯍꯧꯖꯤꯛ ꯇꯥꯜꯂꯛꯄꯅꯦ ꯄꯥꯟꯁꯦ ꯆꯔꯥ 2ꯒꯨꯝꯕꯗꯤ ꯆꯥꯟꯅꯔꯅꯤ ꯄꯥꯟ ꯏꯔꯣꯟꯕ ꯁꯒꯣꯜ ꯍꯋꯥꯏꯒ ꯊꯣꯡꯕ खजिंग चवाईसने युमदगी पोरकपने राजमा सिगा चवाईगा यंदेमगा इरोनबा मथेन अमा तौरगे सिना prawn 65 की prawn 65 हाई तामने अदुमाइना फ्राई तौरगे चाइनीज की मोंगदा सिना हयेंग उमांग थोंगे असिगिदि सिओइना तौरगे ओलिवर का रत्ना से प्रॉन से हम पामे खजिंग से मचादसु तुम मचाददि पिकमन मनेना मकोक लौथोखिबदा चानबा याउदेबा नसी हम पामे सीसे मसाला विनेगर खितंग हापीगे चम्मच अमा सोया सॉस खितंग चना मसूबा खितंग सिंग खितंग सिंग मसूबा
ꯍꯧꯔꯝꯗꯥꯏꯗꯅ ꯀꯣꯔꯟꯐ꯭ꯂꯣꯔ ꯇꯣꯠꯁꯤ ꯃꯣꯔꯣꯛ ꯑꯇꯦꯛꯄ ꯑꯣꯏꯅ ꯍꯥꯞꯀꯦ ꯑꯗꯨꯒ ꯃꯣꯔꯣꯛꯇꯨꯒ ꯉꯥꯔꯤꯒꯅ ꯆꯥꯛ ꯃꯊꯛꯇ ꯑꯣꯏꯅ ꯉꯥꯜꯂꯒꯦ ꯑꯗꯨꯒ ꯁꯤꯁꯤꯅ ꯀꯥꯝꯍꯜꯂꯒꯦ ꯑꯅꯤꯔꯛꯀꯨꯝꯕ ꯌꯥꯝ ꯃꯨꯟꯕꯁꯨ ꯍꯥꯎꯇꯦꯕ ꯂꯣꯏꯔꯦ ꯊꯥꯡꯗꯔꯦ ꯑꯅꯤꯔꯛꯀꯨꯝꯕ ꯀꯥꯝꯃꯒ ꯆꯞ ꯆꯥꯔꯝꯃꯦ ꯌꯥꯝ ꯃꯨꯟꯃꯟꯕꯁꯨ ꯍꯥꯎꯇꯕꯅꯦ ꯁꯥꯔꯤꯕꯅꯤꯅ ꯒꯤꯂꯥꯁ ꯃꯅꯤꯡꯁꯤꯅ ꯑꯣꯏꯅ ꯅꯝꯈꯥꯏꯔꯒꯦ ꯑꯂꯨꯁꯦ ꯀꯅꯥꯒꯨꯝꯕ ꯈꯔꯗꯤ ꯈꯨꯠꯅ ꯂꯣꯟꯗꯅ ꯒꯤꯂꯥꯁꯁꯤꯅ ꯑꯗꯨꯝ ꯃꯦꯠꯂꯒ ꯑꯗꯨꯝ ꯂꯣꯏꯁꯤꯟꯈꯤꯕꯁꯨ ꯌꯥꯎꯕꯅꯦ ꯏꯔꯣꯟꯕ ꯍꯥꯏꯁꯤꯗꯤ ꯈꯨꯠꯅ ꯂꯣꯟꯗ꯭ꯔꯗꯤ ꯍꯥꯎꯄꯣꯟꯇꯦꯗ ꯉꯥꯏꯔꯣꯡ ꯁꯤꯁꯦ ꯏꯝꯐꯥꯜ ꯂꯣꯝꯗꯗꯤ ꯎꯁꯤꯡꯁꯥꯔ ꯃꯄꯥꯟ ꯍꯥꯏꯅꯒꯨꯝ ꯇꯧꯕꯅꯦ ꯁꯤ ꯑꯩꯈꯣꯏ ꯀꯛꯆꯤꯡꯗꯗꯤ ꯉꯥꯏꯔꯣꯡ ꯃꯄꯥꯟ ꯍꯥꯏꯅꯩ ꯉꯥꯏꯔꯣꯡ ꯁꯤꯅ ꯃꯄꯥꯟꯅꯦ ꯃꯍꯩꯗꯤ ꯆꯥꯎꯔꯀꯥꯟꯗꯗꯤ ꯆꯥꯕ ꯉꯝꯗꯦ ꯁꯤꯗꯤ ꯈꯔ ꯈꯔ ꯆꯥꯕ ꯉꯝꯃꯦ ꯌꯥꯝ ꯁꯤꯁꯨ ꯍꯥꯞꯀꯦ ꯉꯥꯁꯤ ꯈꯔ ꯇꯥꯎꯔꯒꯦ ꯉꯁꯤꯒꯤꯗꯤ ꯍꯌꯦꯡ ꯅꯣꯡꯃꯁꯤꯒꯤ ꯉꯥꯁꯦ ꯌꯥꯝ ꯌꯥꯝꯃꯦꯕꯀꯣ ꯑꯗꯨꯅ ꯍꯌꯦꯡ ꯅꯣꯡꯃ ꯑꯩꯈꯣꯏꯒꯤ ꯃꯣꯏꯒꯤꯁꯤꯗ ꯈꯣꯡꯉꯧ ꯑꯃ ꯂꯩꯌꯦꯕꯀꯣ ꯑꯗꯨꯗꯨꯒꯤ ꯑꯩ ꯃꯤꯗꯨ ꯀꯧꯔꯒ ꯇꯧꯍꯜꯂꯛꯀꯦ ꯃꯌꯥꯝ ꯂꯣꯟꯅꯤꯡꯕ ꯃꯑꯣꯡꯗ ꯂꯣꯜꯂꯣ ꯑꯩꯗꯤ ꯈꯨꯠꯅ ꯂꯣꯜꯂꯦ ꯈꯨꯠꯅ ꯂꯣꯟꯕꯅ ꯍꯥꯎꯋꯤ ꯈꯨꯠꯅ ꯍꯦꯛꯇ ꯅꯩꯈꯥꯏꯔꯒ ꯍꯥꯎꯒꯗꯕꯅꯤ ꯒꯤꯂꯥꯁꯅ ꯂꯣꯟꯕ ꯏꯔꯣꯟꯕꯗꯤ ꯍꯥꯎꯄꯣꯟꯇꯦ ꯑꯄꯥꯝ ꯑꯄꯥꯝꯕ ꯂꯣꯟꯅꯔꯣ ꯃꯌꯥꯝ ꯆꯥꯅꯤꯡ ꯆꯥꯅꯤꯡꯕ ꯃꯑꯣꯡꯗ ꯑꯩꯈꯣꯏꯗꯤ ꯈꯨꯠꯅ ꯂꯣꯟꯖꯔꯦ ꯀꯣꯔꯟꯐ꯭ꯂꯣꯔ ꯈꯤꯇꯪ ꯍꯥꯞꯄꯒ ꯇꯣꯠꯅꯔꯒ ꯇꯥꯎꯔꯦ ꯅꯠꯇ꯭ꯔꯒꯗꯤ ꯃꯁꯥꯂꯥꯁꯤꯡꯗꯣ ꯂꯣꯏ ꯆꯦꯛꯈꯥꯏꯈꯤꯅꯦꯕꯀꯣ ꯁꯤ ꯂꯩꯔꯦ ꯂꯣꯏꯔꯦ ꯑꯣꯂꯤꯚꯔꯗꯤ ꯆꯥꯛꯀ ꯊꯨꯝꯒ ꯑꯀꯪꯕ ꯑꯗꯨꯒ ꯉꯥ ꯆꯥꯗꯦ ꯃꯀꯨꯅꯤ ꯃꯥꯅ ꯆꯥꯏꯁꯦ ꯉꯥꯒꯤ ꯇꯣꯛꯈꯤꯕꯒꯤ ꯃꯊꯛꯀꯤ ꯃꯀꯨꯗꯣ ꯁꯨꯃꯥꯏꯅ ꯉꯥꯒꯤ ꯖꯦꯂꯤ ꯍꯥꯏꯁꯤꯅ ꯃꯥꯒꯤ ꯋꯥꯎ ꯆꯥꯀꯪꯗꯣ ꯍꯥꯎꯕ꯭ꯔꯥ ꯄꯣꯁꯇ ꯂꯩꯈ꯭ꯔꯦ ꯑꯣꯂꯤꯚꯔ ꯅꯌꯥꯁꯨ ꯁꯥꯏ ꯉꯝꯗ꯭ꯔꯕꯣ ꯎꯕꯒꯤ ꯑꯣꯂꯤꯚꯔ ꯅꯪ ꯆꯥꯏꯗꯣ ꯀꯩꯅꯣ ꯁ꯭ꯀꯤꯟꯗꯨ ꯇꯣꯠꯂꯣꯅ ꯇꯣꯠꯂꯒ ꯆꯥꯔꯤꯅꯦ ꯁꯦ ꯑꯉꯛ ꯑꯉꯛꯄ ꯈꯨꯠꯆꯥꯅꯦ ꯁ꯭ꯀꯤꯟ ꯆꯥꯕ ꯀꯥꯡꯒꯨ ꯈꯔ ꯃꯇꯣꯡ ꯆꯥꯕ ꯀꯥꯡꯒꯨ ꯈꯔ ꯑꯗꯨꯅ ꯀꯩꯅꯣ ꯍꯥ ओके अदगी अमदुना केनो इरोनबनी ओके यमदेमने चवाईने थांजिंगने युंगी हावरनी हावरमो 하오래 아니 이런만에 그중에 내가 뭐더나 나니 나 그놈이 인드라바티 인가더라 जैसा इस विचार चार के थम गए से इखलो अमुक तो बाय बाय तरो थमो ꯑꯁꯤꯒꯤꯗꯤ ꯚꯤꯗꯤꯑꯣꯁꯦ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯜꯂꯒꯦ ꯁꯤꯅ ꯍꯥꯟꯅ ꯑꯩꯅ ꯌꯨꯝꯗꯒꯤ ꯄꯣꯔꯛꯄꯅꯦ ꯁꯨꯝ ꯗꯦꯀꯣꯔꯦꯁꯟ ꯑꯣꯏꯔꯁꯨ ꯈꯤꯟꯅꯕ ꯍꯥꯏꯗꯅ ꯃꯤꯒꯤ ꯃꯃꯥꯡꯗ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯗ ꯀꯃꯥꯏꯅ ꯁꯤꯖꯤꯟꯅꯒꯦ ꯍꯥꯏꯕꯗꯨ ꯁꯨꯝ ꯌꯦꯡꯍꯟꯅꯕ ꯉꯁꯤꯒꯤꯗꯤ ꯂꯣꯏꯁꯤꯜꯂꯒꯦ ꯃꯊꯪꯒꯤ ꯚꯤꯗꯤꯑꯣꯗ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤ
ꯕꯥꯏ ꯕꯥꯏ